South Korea voice acting industry da khwaidagi maming lairabashingi manungda ama oiriba Songdo Sun leikidre mahak masagi choihi 63 sukre hairi the Susan Delhi gi report amada Songdo Sun gi imung manungna phongdorakpa wafam paladuna hai mahak yamna kuina naraga leiramlaba matung haukiba December 13 gi numidang pung 10 rom tabada Seoul da leiba Konkuk University Hospital da laikidabani hairi Songdo Sun laikidaba sida awaba phongdokladuna singer Namgong Ogban na hai Voice actor Songdo Sun na laikidaba si pumna maki waina mangzabani mahak numit 10 rom koma da leirami mahak atubada mahusagi phibam da halaki gani haina khanbani adum oina mahak laikanaba ngamdana laikidre mahak na laikidaba si yamna thajadaba mohele haina mahak na phongdokhi Panba yabadi Songdo Sun kumjali singamaga chamapan ni fumapanda pokibani aduga mahak TBC Voice Actors Association gi third class ta kumjali singamaga chamapan humputareta yaurakibani tungda mahak KVS ki mapan suba generation gi voice actor oiraki amadi tongan be radio amadi TV channel singda thabak tawba haurakibani mahakna host tawkiba maming leiraba tawram singi manungda singles bungle show Evenings hopeful songs amadi cheerful sketches na chingba panba yai masigi mathakta mahakna living because of love dasu series amadi Esmo station na chingba drama singdasu actor amo oina saru yaki mahakna tawramba thabak sing asigi manungda miyamna khwaidagi hena sona hoba hairagadi MBC gi Tom and Jerry ni Tom and Jerry gi original version da narration yaudrabasu MBC gi version da mahaki khonjel na pikiba narration adu ngasi su miyam gi nakong da ninduna leihori mahakna special speech academy linkhalamba galoina kumjali singamaga chamapan humphutara manga da radio category da Korea Broadcasting Awards Grand Prize amadi kumjali sing ani tarada Popular Culture and Arts Award da Vogue One Order of Cultural Merit phangki